ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯇꯨꯅ ꯑꯦꯖꯨꯀꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯀꯟꯇꯦꯟꯠ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯉꯥꯟꯕ ꯈꯨꯃꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯆꯍꯤ 6 ꯍꯦꯟꯖꯤꯜꯂꯛꯂꯦ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯤꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯗ 60,000 ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯧꯒꯗꯕ ꯈꯖꯤꯛꯈꯛꯇꯃꯛ ꯉꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ 60,000 ꯌꯧꯁꯤꯜꯂꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯨꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯕꯒꯤ ꯃꯣꯃꯦꯟꯠ ꯑꯃ ꯂꯧꯗꯨꯅ ꯉꯥꯟꯕ ꯈꯨꯃꯟ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯒꯤ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ ꯉꯥꯟꯕ ꯈꯨꯃꯟ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯂꯤꯕ ꯖꯔꯅꯤ ꯑꯁꯤ ꯆꯍꯤ 6 ꯂꯥꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯒꯤ ꯖꯔꯅꯤ ꯍꯧꯔꯛꯄ ꯑꯁꯤ ꯃꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯠꯇꯦ 2017ꯒꯤ ꯃꯇꯝ ꯑꯁꯤꯗ ꯖꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯤ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯏꯔꯥ ꯑꯃ ꯂꯥꯛꯄ ꯍꯧꯈꯤ ꯃꯁꯤꯒꯤ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯁꯛ ꯅꯥꯏꯔꯕ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡ ꯈꯛ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯀꯟꯇꯦꯟꯠꯁꯤꯡ ꯎꯕ ꯍꯧꯔꯛꯈꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯥꯔꯠ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤ ꯑꯗꯨꯃꯛ ꯄꯥꯝꯅ ꯍꯧꯔꯛꯈꯤꯕ ꯑꯃ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯀ꯭ꯔꯤꯌꯦꯇꯔ ꯀꯌꯥ ꯑꯃꯅ ꯄꯨꯊꯣꯔꯛꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯄꯨꯊꯣꯛꯄꯖꯥꯠꯅꯣ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯔꯆ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯇꯞꯅ ꯊꯤꯔꯛꯇꯨꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯖꯔꯅꯤ ꯍꯧꯔꯛꯈꯤ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯇꯨꯅ ꯀꯟꯇꯦꯟꯠ ꯀ꯭रिꯌꯦꯁꯟꯒꯤ ꯑꯣꯏꯕ ꯖꯔꯅꯤ ꯑꯁꯤꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯅꯤ ꯃꯤꯂꯤꯁꯤꯌꯥ ꯁꯥꯟꯅꯗꯨꯅ ꯀ꯭ꯂꯥꯁ ꯑꯣꯐ ꯀ꯭ꯂꯥꯟꯁ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯗꯨꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯀꯟꯇꯦꯟꯠ ꯀ꯭रिꯌꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯈꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯇꯣꯞꯄ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯃꯈꯣꯏꯅ ꯁꯦꯝꯕ ꯃꯤꯝꯁ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯤꯝꯁ ꯀ꯭ꯂꯤꯞ ꯑꯃꯈꯛ ꯄꯨꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯏꯁꯩꯁꯤꯡꯗ ꯂꯤꯔꯤꯛꯁ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯊꯣꯛꯄ ꯂꯤꯔꯤꯀꯦꯜ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯃꯊꯪ ꯄꯨꯊꯣꯔꯛꯇꯨꯅ ꯃꯇꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯈꯤꯕ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯚꯣꯇꯣ ꯚꯣꯏꯁꯦꯁ ꯑꯣꯐ ꯗꯤ ꯑꯗꯔ ꯁꯥꯏꯗ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯗꯨꯗ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯒꯤ ꯃꯇꯨꯡꯗ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯟꯕ ꯌꯥꯕ ꯄ꯭ꯂꯦꯠꯐꯣꯔꯝꯅꯤ ꯍꯥꯏꯕꯁꯤ ꯇꯞꯅ ꯈꯪꯂꯛꯈꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄꯒꯤ ꯏꯁꯩ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯔꯤꯃꯤꯛꯁ ꯇꯧꯗꯨꯅ ꯁꯦꯝꯕ ꯃꯤꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯗꯨ ꯀꯣꯄꯤꯔꯥꯏꯠ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯇꯨꯅ ꯇꯔꯃꯤꯅꯦꯠ ꯇꯧꯕꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯕ꯭ꯂꯣꯒꯤꯡꯒꯤ ꯑꯣꯏꯕ ꯆꯦꯅꯦꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯟꯇꯦꯟꯠꯁꯤꯡ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯑꯣꯏꯕ ꯏꯁꯨ ꯂꯥꯛꯄꯗꯒꯤ ꯆꯦꯅꯦꯜ ꯑꯗꯨꯁꯨ ꯇꯔꯃꯤꯅꯦꯠ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ 2019ꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯈꯤꯕ ꯆꯦꯅꯦꯜ ꯑꯁꯤꯅꯤ ꯉꯥꯟꯕ ꯈꯨꯃꯟ ꯍꯥꯏꯅ ꯑꯗꯣꯝꯅ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯀꯟꯇꯦꯟꯠꯁꯤꯡ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇ꯭ꯔꯤꯒꯔ ꯇꯧꯈꯤꯕ ꯄꯣꯏꯟꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯦꯇꯤꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯒꯗꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯂꯦꯕꯁꯀꯤ ꯋꯥꯡꯕꯗ ꯂꯩꯔꯤꯕ ꯅꯣꯂꯦꯖ ꯈꯔ ꯄꯥꯝꯂꯛꯄ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯂꯥꯏꯔꯤꯛ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯀꯣꯆꯤꯡ ꯑꯗꯨꯃꯛ ꯆꯠꯄꯗꯤ ꯉꯝꯂꯛꯇꯕꯅꯤꯅ ꯇꯣꯉꯥꯟꯕ ꯅꯣꯂꯦꯖ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯁꯨꯡ ꯒꯨꯒꯜꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯊꯤꯕ ꯇꯞꯅ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯅꯈꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯏꯪꯂꯤꯁ ꯑꯃꯁꯨꯡ ꯍꯤꯟꯗꯤ ꯍꯥꯏꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤꯗꯗꯤ ꯀ꯭ꯔꯤꯌꯦꯇꯔ ꯀꯌꯥ ꯑꯃꯅ ꯑꯣꯖꯥ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯅꯨꯡ ꯆꯪꯁꯤꯟꯕ ꯅꯣꯂꯦꯖꯁꯤꯡ ꯄꯤꯗ꯭ꯔꯒꯁꯨ ꯀꯥꯟꯅꯕ ꯌꯥꯕ ꯏꯆꯝ ꯆꯝꯕ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯂꯥꯛꯄ ꯌꯥꯕ ꯅꯣꯂꯦꯖꯁꯤꯡ ꯑꯁꯤ ꯄꯤꯕꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯇꯞꯅ ꯊꯦꯡꯅꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯣꯞꯁꯟ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯉꯥꯟꯕ ꯈꯨꯃꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯈꯔ ꯄꯥꯝꯕ ꯃꯇꯝꯗ ꯅꯣꯂꯦꯖ ꯈꯖꯤꯛꯈꯛꯇꯪꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯄꯤꯛꯄ ꯄꯣꯔꯁꯟ ꯑꯃꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯤꯡꯅ ꯂꯥꯏꯔꯤꯛ ꯃꯄꯨꯝ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯑꯣꯏꯕꯗ ꯌꯦꯡꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯥꯝꯅ ꯄꯤꯛꯄ ꯅꯣꯂꯦꯖ ꯃꯆꯥꯒꯤ ꯑꯣꯏꯕ ꯁꯕꯁꯦꯛꯁꯟꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛꯁꯤꯡ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯑꯣꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯋꯥꯔꯜꯗ ꯑꯦꯐꯦꯌꯔꯁ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯞꯅ ꯅꯩꯅꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯖꯔꯅꯤ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯧꯒꯗꯕ ꯈꯔ ꯇꯧꯍꯧꯗꯕꯗꯒꯤꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯦ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯍꯥꯛꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯂꯥꯏꯟꯗ ꯊꯤꯗꯨꯅ ꯇ꯭ꯔꯤꯛ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯇꯧꯔꯝꯃꯤ
ꯃꯗꯨꯗ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯄꯔꯄꯁ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯦꯡꯅꯤꯡꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯏꯖꯨꯀꯦꯁꯅꯦꯜ ꯀꯟꯇꯦꯟꯠ ꯄꯤꯕꯅꯤ, ꯌꯦꯡꯅꯤꯡꯗꯕ ꯃꯤꯗ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯥꯗ ꯌꯥꯖꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯦꯡꯅꯤꯡꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯁꯥꯅ ꯌꯥꯖꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ, ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯂꯩꯇꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀꯟꯇꯦꯟꯠ ꯄꯥꯝꯖꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯐꯣꯔꯁ ꯇꯧꯁꯤꯜꯂꯒ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯇꯦ, ꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯕꯒꯤ ꯚꯦꯂꯨ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯗꯨꯅ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯅ ꯃꯁꯥꯅ ꯄꯥꯝꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯦꯡꯅꯤꯡꯂꯒ ꯌꯦꯡꯁꯤꯁꯅꯨ, ꯌꯦꯡꯅꯤꯡꯗꯕ ꯃꯤꯅ ꯇꯣꯛꯆꯖꯅꯨ ꯍꯥꯏꯕ ꯑꯦꯄ꯭ꯔꯣꯆ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯥꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯒ꯭ꯔꯣꯊ ꯂꯥꯛꯄ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃꯅꯤ꯫ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ 1-2ꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯈꯤꯕ ꯆꯦꯅꯦꯜ ꯀꯌꯥ ꯑꯃ ꯉꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯦꯡꯅꯔꯤ꯫ ꯑꯅꯤꯁꯨꯕ ꯃꯔꯝ ꯑꯁꯤꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯃꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯗꯦ꯫ ꯆꯥꯡ ꯅꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯀꯥꯟꯅꯕ ꯌꯥꯕ ꯀꯟꯇꯦꯟꯠ ꯂꯩꯕ ꯃꯇꯝꯗ ꯃꯁꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯦꯝꯕ, ꯑꯇꯣꯞꯄ ꯃꯇꯝꯗꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯇꯧꯕ, ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯆꯍꯤ 3-4 ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯉꯥꯟꯕ ꯈꯨꯃꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯒꯤ ꯌꯨꯇ꯭ꯌꯨꯕ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯄꯥꯔꯠꯅꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯍꯤ 2 ꯉꯥꯟꯕ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯌꯨꯇ꯭ꯌꯨꯕ ꯄꯥꯔꯠꯅꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯈꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯁꯨ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯁꯤꯟꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯗꯒꯤꯁꯨ ꯑꯥꯔꯅꯤꯡ ꯑꯗꯨꯅ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯃꯁꯤꯗ ꯃꯈꯥ ꯇꯥꯕꯁꯨ ꯌꯥꯗꯕ, ꯃꯗꯨꯒꯨꯝꯂꯕ ꯀꯟꯗꯤꯁꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯌꯦꯡꯂꯤꯉꯩꯗ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯠꯅꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ, ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯦꯟꯁꯦꯜ ꯇꯧꯕ ꯇꯥꯈꯤ꯫ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯀꯌꯥ ꯑꯃꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯆꯪꯁꯤꯟꯗꯨꯅ ꯔꯤꯁꯥꯔꯆ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯥꯔꯅꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕ ꯈꯨꯃꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯏꯖꯨꯀꯦꯁꯅꯦꯜ ꯕꯦꯁ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯁꯤꯗ ꯂꯩꯔꯤꯕ ꯇꯣꯄꯤꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯄꯥꯔꯠꯅꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯝꯕ ꯑꯗꯨꯗꯁꯨ ꯑꯥꯔꯅꯤꯡ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝꯗꯦ꯫ ꯉꯥꯟꯕ ꯈꯨꯃꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯕ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯥꯎꯔꯤꯉꯩ ꯃꯇꯝꯗ 1K ꯚ꯭ꯌꯨ ꯂꯥꯛꯄ ꯃꯇꯝꯗ ꯐꯪꯈꯤꯕ ꯄꯩꯁꯥ ꯑꯗꯨꯅꯤ꯫ ꯂꯨꯄꯥ 3ꯀ ꯈꯔ ꯂꯩꯔꯤꯕ ꯑꯁꯤ ꯃꯇꯝ ꯈꯔꯗ 8, 9, 10 ꯌꯥꯝꯂꯕ 10 ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯆꯥꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯐꯪꯈꯤ꯫ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕ ꯑꯁꯤ 32.4K ꯚ꯭ꯌꯨ ꯌꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯪꯈꯤꯕ ꯑꯩꯍꯥꯛꯀꯤ ꯑꯥꯔꯅꯤꯡꯅꯤ, 210.07 ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯃꯤꯠꯃꯥꯡꯗ ꯎꯕꯤꯔꯤꯕ 1K ꯚ꯭ꯌꯨꯗ 17 ꯔꯨꯄꯤꯁ ꯂꯥꯛꯈꯤꯕ ꯑꯁꯤꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯩꯁꯥ ꯇꯥꯟꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯈꯤ꯫ 26,000 ꯚ꯭ꯌꯨꯁ ꯂꯥꯛꯄ ꯃꯇꯝꯗ 445 ꯔꯨꯄꯤꯁ ꯇꯥꯟꯈꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯥꯟꯕ ꯑꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯅꯤꯠ 10 ꯍꯦꯟꯅ ꯁꯥꯡꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯅꯤ꯫ ꯉꯥꯟꯕ ꯈꯨꯃꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯆꯍꯤ 6ꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯖꯔꯅꯤ ꯑꯁꯤꯗ 50,000 ꯔꯨꯄꯤꯁ ꯐꯥꯎꯕ ꯑꯥꯔꯅꯤꯡ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯑꯇꯣꯞꯄ ꯃꯔꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯁꯥꯔꯚꯤꯁ ꯑꯃ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯄ꯭ꯔꯃꯣꯁꯟ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯁꯦꯝꯖꯈꯤꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇꯦꯟꯠ ꯀ꯭रिꯌꯦꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯄ꯭ꯔꯣꯃꯣꯁꯅꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯦꯝꯅꯩ꯫ ꯈꯔ ꯑꯃꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯑꯣꯏꯗꯕ, ꯑꯐꯕ ꯐꯠꯇꯕ ꯌꯦꯡꯗꯨꯅ ꯁꯦꯝꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯅꯩ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒ ꯊꯣꯏꯗꯣꯛꯅ ꯃꯔꯤ ꯂꯩꯅꯗꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯗ ꯄ꯭ꯔꯃꯣꯁꯅꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯁꯦꯝꯖꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯁꯤ ꯚ꯭ꯌꯨꯌꯔꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ, ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯀꯃꯦꯟꯠ ꯀꯌꯥ ꯑꯃ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯃꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯀꯟꯇꯦꯟꯠ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯁꯤꯒꯤ ꯀꯟꯇꯦꯟꯠꯁꯤꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯒꯗꯧꯔꯤꯕꯒꯦ, ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯇꯥꯜꯂꯒ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯄ ꯌꯥꯎꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯊꯝꯖꯔꯝꯕꯅꯤ꯫ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃꯈꯛ ꯇꯧꯖꯒꯦ, ꯃꯗꯨꯗꯤ 60,000 ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯇꯤ ꯇꯧꯔꯤ, ꯑꯗꯨꯕꯨ ꯃꯁꯤꯗ ꯍꯔꯥꯎꯐꯝ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯥꯟꯕ ꯈꯨꯃꯟ 2.0 ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯃꯈꯛ ꯍꯥꯡꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ, ꯇꯁꯦꯡꯅ ꯄꯥꯝꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯥꯟꯕ ꯈꯨꯃꯟ 2.0ꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯆꯪꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯂꯩꯕꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯖꯔꯅꯤ ꯑꯁꯤꯗ
ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕ ꯑꯁꯣꯏꯕ ꯀꯌꯥ ꯑꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯁꯦꯀꯦꯟ ꯆꯦꯅꯦꯜ ꯑꯗꯨꯗ ꯍꯧꯕꯗꯒꯤ ꯍꯧꯅ ꯅꯤꯡꯊꯤꯖꯅ ꯍꯧꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯥꯡꯖꯔꯝꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯤ꯫